इसागी लंबी इसागी पतालेन लेबा इखोन मन लेबा लंबी चटप यारोइन अकलेरिंग सिंगना 2 times थिंगते पिरखि IVR ni haina work program da haptuna semba loiraba lambi IVR oiramdabadagi amuk tawkhairamle Gram Panchayat ki area singda NREGS ki makhada thabak suriba singi matangda wathok kayamarum mafam khudingmakta thokpagi pau ngasi sumiyamna tanari Thobal district ki Khangabok part 2 Gram Panchayat tadi IVR road ni haiduna migi patalen da leizaba leirakamabu work program da haptuna check tharaga semlamba lambi ama semba loiraba matungda check lokthokuna tawkhairamle hairi Thobal District Working Journalist Union TDWJU की conference hall da ngasi pangthokiba paumi singa unaba amada Khangabok part 2 dagi Khundrakpam Sunilna phongdorakibada Gram Panchayat asigi Administrative Committee ki chairperson oiramba Moirangthem Gopiramonna Ward number 4 da leiba patalen amasu oiriba Khundrakpam leirak asida brick paving tawduna semlam laba matungda amuk check lokhthokiba amadi excavator sizinaduna mina chatnariba lambi asi kothokduna tawthoklamduna lambi asi hanagi fibam thugairamle haiki migi patalen amada lairiba leirakamada chairperson masana amadi machin manaw singna lambi asi check thaduna semlabani sarkar gi lambi oirabani sambal khaba yaroi haina su ki halamata natana masagi leirakasida thokliba chathok chasin tawriba miyoi singda athingba pire Administrative Committee asigi Jila Parishad member da wakat charure adumakpo chairperson na hiramasida Jila Parishad yaudana ba wafam phongdoklamba asina takpadi patalen amada leiriba mi chatnariba leirakasida makoigi lanai interest makoigi khudong chaba launabagi damak brick paving asi tawkibra haibagi chingnaba pokle haiki mahakna makhata na hai mari leinaba block office amadi panchayat na khungangi chawkhat thoranga mari leinana atop atopa lambi sing sembagumna ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯁꯨ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯇꯧꯔꯛꯄ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ BDO ꯊꯧꯕꯥꯜ ꯑꯃꯗꯤ DC ꯊꯧꯕꯥꯜ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈꯤꯕꯁꯨ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯈꯥꯡꯕꯣꯛ part 2 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯡꯕꯣꯛ part 2 GP ꯒꯤ ꯋꯥꯔꯗ ꯅꯝꯕꯔ 14/4 ꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯕ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ 14/4 ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯇꯥꯂꯦꯟꯒꯤ ꯁꯤꯠ ꯅꯝꯕꯔ 5 ꯚꯤꯂꯦꯖ ꯅꯝꯕꯔ 33 ꯗ ꯃꯦꯞ ꯌꯥꯎꯔꯒ ꯂꯩꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯇꯥ ꯂꯦꯟ ꯂꯩꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯛꯁ ꯊꯤꯔꯤꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯇꯥ ꯂꯩ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯃꯤꯡꯗ ꯄꯇꯥ ꯂꯩꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯤꯡꯗ ꯄꯇꯥ ꯂꯩꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯖꯅꯥ ꯊꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯇꯥꯒꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯄꯇꯥꯒꯤ ꯃꯅꯨꯡꯗ ꯏꯪꯈꯣꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯕꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯁꯦꯝꯖꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯃꯔꯤ ꯑꯅꯤ ꯂꯩꯔꯝꯕꯗꯒꯤ ꯃꯉꯥ ꯁꯨꯖꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅꯦ ꯁꯤ ꯂꯝꯕꯤꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯊꯝꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯆꯪꯕ ꯈꯣꯠꯄ ꯄꯣꯠꯆꯪ ꯆꯪꯕ ꯈꯣꯠꯄ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯨꯗꯒꯤ ꯊꯝꯖꯕ ꯏꯪꯈꯣꯜꯗꯨꯗ ꯈꯥꯛꯂꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯨꯗꯒꯤ ꯈꯥꯛꯂꯒ ꯊꯝꯖꯕ ꯂꯝꯕꯤꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯅꯤꯡꯊꯧꯖꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯪꯅꯕ ꯁꯥꯒꯩ ꯀꯨꯂꯨꯞ ꯑꯃ ꯂꯩ ꯃꯣꯏ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯅꯤ ꯄꯨꯈ꯭ꯔꯤꯗꯨ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯆꯍꯤ 3 4 5 ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯆꯠꯂꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦ ꯈꯣꯡ ꯂꯝꯕꯤ ꯑꯣꯏꯅ ꯆꯠꯅꯔꯝꯃꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥꯡꯕꯣꯛ part 2 GP ꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ M. ꯒꯣꯄꯤꯔꯃꯣꯟ ꯃꯥꯅ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯁꯤꯜꯂꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯕꯁꯤ ꯑꯣꯕꯖꯦꯛꯁꯟꯗꯤ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯗꯤꯕ꯭ꯂꯞꯃꯦꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯕꯨ ꯄ꯭ꯔꯆꯥꯔ ꯇꯧꯕꯤ ꯑꯗꯣ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕꯅ ꯂꯍꯜꯋꯥꯏ ꯅꯨꯡ ꯊꯥꯅꯔꯝꯕꯗꯒꯤ ꯆꯦꯛ ꯊꯥꯔꯛꯏꯅꯤ ꯑꯗꯨꯝ ꯈꯨꯡꯒꯪ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯤꯡꯗ ꯈꯨꯡꯒꯪ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯟꯆꯥꯌꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯕ꯭ꯂꯣꯛꯁꯤꯡꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯦꯝꯕꯔꯁꯤꯡꯅ ꯅꯨꯡ ꯀꯔꯤꯒꯤ ꯆꯥꯏꯕꯗꯒꯤ ꯃꯍꯨꯠꯇ ꯆꯦꯛ ꯑꯣꯏꯅ ꯊꯥꯔꯛꯏ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯆꯦꯛ ꯊꯥꯕꯁꯤꯗ ꯃꯇꯨꯡꯗꯒꯤ ꯍꯥꯏꯔꯤꯕ M. ꯒꯣꯄꯤꯔꯃꯣꯟ ꯆꯦꯌꯔꯄꯔꯁꯟꯁꯤꯡꯒ ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯩ ꯑꯗꯣ ꯃꯣꯏ ꯃꯃꯥꯡꯗꯒꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯩ ꯃꯣꯏ ꯑꯩꯈꯣꯏ ꯗ꯭ꯔꯦꯟ ꯑꯃꯁꯨ ꯂꯩ ꯗ꯭ꯔꯦꯟꯗꯨ ꯋꯥꯡꯕ ꯂꯩ ꯂꯝꯕꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤ ꯆꯦꯛ ꯊꯥꯔ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯒꯦꯠ ꯐꯥꯠꯇꯣꯛꯂꯦ ꯒꯦꯠ ꯐꯥꯠꯇꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯀꯜ ꯑꯔꯤꯡꯁꯤꯡꯗꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯏ ꯏꯁꯥꯒꯤ ꯂꯝꯕꯤ ꯏꯁꯥꯒꯤ ꯄꯇꯥꯂꯦꯟꯗ ꯂꯩꯕ ꯏꯪꯈꯣꯜ ꯃꯅꯨꯡ ꯂꯩꯕ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏꯅ ꯑꯀꯜ ꯑꯔꯤꯡꯁꯤꯡꯗꯅ 2 times ꯑꯊꯤꯡꯕ ꯄꯤꯔꯛꯈꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯗꯨꯒ
ꯃꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯇꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯑꯃꯗꯤ ꯒꯦꯠ ꯀꯌꯥ ꯄꯥꯟꯁꯤꯜꯂꯛꯄ ꯍꯥꯏꯔꯨꯔꯒ ꯂꯝꯕꯤꯁꯤ ꯆꯦꯛ ꯊꯥꯔꯦ ꯂꯝꯕꯤꯁꯤ ꯁꯔꯀꯥꯔ ꯂꯝꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯄꯦꯜꯂꯛꯇꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯪꯈꯣꯜ ꯕꯥꯎꯟꯗꯔꯤꯁꯤꯗꯤ ꯈꯥꯖꯤꯟꯖꯔꯒꯦꯅ ꯈꯥꯖꯤꯟꯕ ꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯈꯨꯠ ꯈꯔ ꯀꯜꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯔꯛꯇꯅ ꯈꯠꯅ ꯆꯩꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯅꯕꯒꯤ ꯐꯤꯕꯝ ꯂꯩꯕꯗ ꯑꯩꯈꯣꯏ ꯍꯛꯆꯤꯟ ꯈꯥꯡꯗꯣꯛꯅꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯆꯤꯌꯥꯔꯄꯔꯁꯟꯁꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯑꯩꯈꯣꯏꯒ ꯈꯠꯅ ꯆꯩꯅꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯥ ꯆꯤꯌꯥꯔꯄꯔꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯤꯒꯥꯔꯗ ꯇꯧꯔꯒ ꯃꯉꯣꯟꯗ ꯃꯐꯝꯁꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯋꯥꯀꯠꯆꯦꯔꯣꯜ ꯃꯥ ꯂꯧꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯍꯟꯗꯛ ꯅꯧꯅ ꯈꯟꯕ ꯖꯤꯂꯥ ꯄꯔꯤꯁꯠꯇꯨꯗ ꯋꯥꯀꯠꯆꯦꯔꯣꯜ ꯄꯤ ꯃꯥꯗꯤ ꯋꯥꯀꯠꯆꯦꯔꯣꯜ ꯂꯧꯕꯤꯍꯧ ꯁꯤꯁꯨ ꯇꯧꯔꯦ ꯃꯥꯅ ꯑꯗꯨ ꯃꯥꯅ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯊꯥꯡ ꯁꯥꯏꯠꯇꯤ ꯂꯣꯏ ꯈꯥꯖꯤꯟꯈ꯭ꯔꯦ ꯑꯦꯝꯒꯣꯄꯤꯔꯣꯝ ꯏꯪꯈꯣꯜ ꯃꯣꯏ ꯁꯥꯏꯠꯇꯤ ꯂꯣꯏ ꯈꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤꯅ ꯈꯥꯕ ꯌꯥꯔ ꯅꯣꯏ ꯈꯥꯕ ꯌꯥꯗꯕ ꯂꯝꯁꯤꯁꯨ ꯅꯣꯏꯒꯤ ꯂꯝꯁꯨ ꯑꯣꯏꯖꯕ ꯑꯗꯨ ꯃꯣꯏꯅ ꯇꯠꯅꯁꯨ ꯑꯄꯟ ꯄꯤꯔꯝꯃꯤꯅ ꯈꯠꯅ ꯆꯩꯅꯗꯅ ꯅꯪꯅ ꯈꯥꯖꯤꯟꯖꯔꯒ ꯍꯥꯏꯕ ꯄꯣꯠꯇꯣ ꯌꯥꯏ ꯈꯥꯖꯤꯜꯂꯣ ꯑꯗꯨꯕꯨ ꯑꯝꯇꯪ ꯐꯝꯃꯤꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯝꯃꯤꯟꯅꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤ ꯐꯝꯃꯤꯟꯅꯗꯣꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯅꯣꯏ ꯆꯤꯌꯥꯔꯄꯔꯁꯟ ꯑꯩ ꯌꯥꯎꯔꯛꯀꯅꯣ ꯍꯥꯏꯔꯁꯤ ꯆꯤꯌꯥꯔꯄꯔꯁꯟꯁꯤꯅ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯇꯨ ꯌꯥꯎꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯃꯥꯅ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯑꯩ ꯊꯣꯛꯄ ꯇꯧꯅꯤ ꯍꯥꯏꯔꯒ ꯆꯤꯌꯥꯔꯄꯔꯁꯟꯁꯤꯅ ꯀꯔꯤꯝꯇ ꯇꯧꯕꯤꯗꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯍꯟꯗꯛ ꯃꯥꯅ ꯆꯤꯌꯥꯔꯄꯔꯁꯟ ꯑꯣꯏꯕ ꯃꯇꯝꯗ ꯃꯥꯅ ꯕ꯭ꯔꯤꯛ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯅꯥꯏ ꯄꯇꯥꯂꯦꯟꯗ ꯂꯩꯕ ꯂꯝꯕꯤꯁꯦ ꯃꯥꯅ ꯍꯟꯗꯛ ꯆꯦꯛ ꯊꯥꯔꯤꯁꯦ ꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁꯇ ꯊꯥꯕ ꯆꯦꯛ ꯇꯥꯔꯦꯕ ꯒꯣꯔꯃꯦꯟꯒꯤ ꯐꯟꯗꯣ ꯃꯥꯅ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯗꯕꯗ ꯃꯔꯝꯗꯤ ꯃꯥ ꯃꯁꯥꯒꯤꯁꯨ ꯒꯦꯠ ꯄꯥꯜꯂꯛꯀꯅꯤ ꯁꯪꯒꯣꯜ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏ ꯇꯠꯇꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯪꯒꯣꯜ ꯈꯥꯕ ꯌꯥꯔꯣꯏ ꯁꯤ ꯍꯥꯏꯕꯗ ꯆꯤꯌꯥꯔꯄꯔꯁꯟ ꯃꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯔꯤꯁे ꯕ꯭ꯔꯤꯛ ꯔꯤꯚꯤꯡ ꯇꯧꯔꯦ ꯁꯔꯀꯥꯔꯒꯤ ꯂꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯒꯦꯠ ꯄꯥꯜꯂꯛꯀꯅꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯒꯦꯠ ꯄꯥꯜꯂꯛꯀꯅꯤ ꯃꯣꯏ ꯁꯪꯒꯣꯜ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯤ ꯉꯁꯤꯐꯥꯎ ꯃꯣꯏꯅ ꯊꯤꯡꯉꯤꯁꯦ ꯕ꯭ꯔꯤꯛ ꯔꯤꯚꯤꯡ ꯇꯧꯔꯦ ꯁꯔꯀꯥꯔꯒꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯅ ꯁꯤꯃꯆꯤ ꯊꯥꯔꯦ DPCꯗ ꯊꯥꯔꯦ DCꯗ ꯊꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯂꯥꯛꯇꯦ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯪꯃꯟꯕꯗꯒꯤ ꯅꯣꯡꯃꯗꯤ ꯆꯤꯌꯥꯔꯄꯔꯁꯟꯗꯣ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ DPCꯅ ꯑꯗꯨꯗꯤ ꯆꯦꯛ ꯂꯧꯊꯣꯛ ꯇꯥꯔꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯆꯦꯛ ꯂꯧꯊꯣꯛꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯆꯦꯛꯀ ꯂꯝꯒꯣꯟꯅꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏ ꯂꯧꯊꯣꯛꯈꯣꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯆꯤꯌꯥꯔꯄꯔꯁꯟꯁꯤꯅ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯣꯏꯒꯤ ꯍꯟꯗꯛ ꯈꯟꯕ ꯃꯦꯝꯕꯔ ꯀꯩꯒꯤ ꯈꯔ ꯌꯥꯎꯔꯒ ꯂꯦꯕꯔ ꯈꯔ ꯄꯨꯔꯛꯑꯒ ꯆꯦꯛꯁꯤ ꯂꯣꯏ ꯂꯧꯊꯣꯛꯏ ꯆꯦꯛ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯌꯦꯠꯇꯦ ꯆꯦꯛꯁꯤ ꯃꯥꯅ ꯗꯦꯠ 21ꯗ ꯂꯧꯊꯣꯛꯄꯅꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯆꯦꯛ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦ ꯆꯦꯛ ꯂꯧꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ JCB ꯄꯨꯔꯛꯑꯒ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯂꯣꯏ ꯇꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡ ꯆꯥꯏꯔꯝꯃꯦ ꯃꯥꯒꯤ ꯅꯨꯡ ꯆꯥꯏꯕ ꯃꯥꯒꯤ ꯂꯩꯉꯣꯏ ꯈꯔ ꯃꯣꯏ ꯆꯦꯛ ꯁꯥꯅꯕ ꯂꯦꯕꯦꯂꯤꯡꯈꯔ ꯁꯦꯝꯕ ꯂꯩꯉꯣꯏ ꯈꯔ ꯆꯥꯏꯔꯝꯃꯦ ꯑꯗꯨ ꯃꯥꯒꯤ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯖꯣ ꯇꯧꯔꯒ ꯅꯣꯏꯒꯤ ꯂꯩꯉꯣꯏ ꯅꯣꯏꯒꯤ ꯂꯦꯕꯦꯜ ꯈꯔ ꯁꯦꯝꯃꯝꯕꯁꯦ ꯂꯩꯉꯣꯏ ꯖꯣ ꯇꯧꯔꯒ ꯀꯣꯊꯣꯛꯄ ꯍꯥꯏ ꯀꯥꯟꯗꯨꯗ ꯅꯣꯏ JCB ꯆꯪꯉꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯣꯛꯑꯅꯤ JCBꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯕꯦꯜ ꯍꯥꯟꯅꯗꯁꯨ ꯌꯧꯅ ꯇꯧꯊꯣꯛꯑꯦ ꯅꯣꯏ ꯇꯧꯔꯤꯁꯦ ꯅꯣꯏꯒꯤ ꯊꯥꯔꯝꯕ ꯄꯣꯠ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯨ ꯌꯥꯎ ꯅꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯃꯣꯏꯅ ꯑꯉꯝ ꯑꯊꯧꯅꯦꯅ ꯇꯧꯈ꯭ꯔꯦ ꯃꯣꯏꯗꯤ ꯈꯨꯠ ꯀꯟ ꯐꯪꯍꯟꯕꯅꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯐꯤꯕꯝ ꯆꯥꯗꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯍꯧꯔꯦ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯏꯁꯤꯡ ꯊꯨꯝꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯩꯈꯣꯏꯗꯤ ꯃꯤ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯀꯟꯕ ꯈꯛꯀꯤ ꯖꯨꯛ ꯑꯣꯏꯔꯕ꯭ꯔꯥ ꯑꯥꯏꯟ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯕꯥꯛꯁꯤ ꯑꯥꯏꯟ ꯄꯥꯟꯕ ꯁꯔꯀꯥꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯥꯛ ꯉꯥꯛꯄ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯌꯥꯔ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯍꯥꯏꯔꯨꯔꯒ ꯅꯣꯏ ꯁꯦꯇꯜꯃꯦꯟ ꯆꯠꯂꯨ ꯍꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯦꯗꯥꯝꯗꯁꯨ ꯍꯥꯏꯖꯩ ꯃꯦꯗꯥꯝ ꯃꯈꯣꯏꯅ ꯆꯦꯛ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯑꯊꯤꯡꯕ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗ ꯋꯥꯀꯠꯄ ꯂꯥꯛꯆꯕꯅꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯏꯔꯥꯡ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯁꯤ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ DC ꯃꯦꯗꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯇꯥꯂꯦꯟꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯪꯈꯣꯜꯁꯦ ꯐꯦꯟꯁꯤꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯐꯦꯟꯁꯤꯡ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯆꯤꯌꯥꯔꯄꯔꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯆꯦꯛꯄꯥꯛ ꯊꯥꯈ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯂꯝꯕꯤ ꯑꯣꯏꯅ ꯍꯥꯏꯅ ꯊꯤꯡꯕ ꯂꯩꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯁꯪꯒꯣꯜ ꯈꯥꯕꯁꯦ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯃꯦꯁ ꯇꯧꯍꯜꯂꯤꯕꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯆꯦꯛ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯦꯛ ꯃꯣꯏ ꯆꯦꯛ ꯈꯔ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯡꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯕ ꯗ꯭ꯔꯦꯟꯒꯤ ꯂꯦꯚꯦꯜꯗꯨꯒ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤ ꯂꯦꯚꯦꯜ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯒ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯦꯟ ꯐꯤꯕꯥꯟꯒꯤ ꯂꯦꯚꯦꯜꯗꯤ ꯀꯨꯠꯊꯔꯒ ꯂꯩꯈ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯃꯒ ꯁꯦꯝꯖꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯤ ꯆꯪꯒ ꯄꯤꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯕꯔꯗ ꯍꯥꯞꯄꯤꯁꯦ
नोंगानबगा अखोई फुगे हाते हाइबसु खंदे होरेन नुंदा खबरे जरपगा अखोई फुगे हाते हाइना लाखिबसु याय अदुना अखोई अकीबसु फावे अकीब फावे हाइबदि होय मोइना हातखरगा अमने अदु अकीबसु अखोई फावे अदुना रेस मीडिया मयामना मसी उतंग असुंबा पुरुंग फनबदा मतें पांबियो हाइबनि मीडिया थोंदा अखोई लाक्चबनि अदु लेबा मियाम अमदि डिस्ट्रिक्ट अथॉरिटी मपुंगना डिस्ट्रिक्ट अथॉरिटी ना उतंग मियम संबियो डीसी मैडम दसो हनिंगची जेखरबनि अदुगा लेरिबा लेबा चीफ सेक्रेटरी ओइगेरा लेबिरबा अथॉरिटी हारो थिं खुदिमना मियम संबियो अथु बतम दा सोक्सम बिरो सही म फारे अखोइना अवाब खंगलेसे एप्लीकेंट ओरंबा आई इमास ओमसु लेगिदे सोल्यूशन पु इस खंगन सी एप्लीकेंट ओरंबा मुसु लेगी मरम मोइना तुमिना रिपोर्ट कौरी लेनिदा मी लेदा एप्लीकेंट लेदा फो यावग्रे अरोइबदा हाइजरिबदि अखोइबु कनो तौबसु ताहंदिगनो यारगदि अथु मतमदा मियम संबिरगा अथु मतम सोल्यूशन पु हाइजे